Leibaksidagi Mitop Miyancha Maru Fangna Fuktok-u Meitei Leepun State asida leiriba yellow purupsing ngaktuna thamnabagidamag Leibak asidagi kanglon kaina sangsilagliba Mitop Miyancha sing Maru Fangna Fuktok-u haina Meitei Leepun gi thobu W chinglembana khuyek piduna thadorokpa cherola mana phongdorokle cherola duna makata na hai Manipurda me ahumdagi hongna thogliba irang asida kuki singna mara leijadraba miyoi kaya hat patupa amasung yum mai thabagi thawong kaya chathare National Investigation Agency na September 13 da investigation gi matang da phongdokhibada Myanmar amasung Bangladesh da base tawba kuki militant kangbu na India da sangsilaktuna yaikhai thingai ba pina ba honare haiba wafam phongdokhre matang asida Government of India amasung Manipur government na laukhalakliba thabak thauram sing asi thagatningai ne Lupasina Leibak asigi Prime Minister gi lising makhada amasung Chief Minister Nongthongbam Biren na Manipur gi miyambu tangdu leitana hingba ngamhangani haiba thajai haike Kanglup ki Erang Thokhraba Matungda Meidagi Karakpa revenue Tangkhai Hanthakhre Churachandpur Kangpokpi district ta mai Kotlaga Sijinnabagi Chang Wangkhatlakle Manipur da haukiba me ahumdagi Kanglup ki Erang Thokhraba Matungdagi State asida electricity dagi Karakpa revenue asi hanagi Chang dagi khaibok amarom Hanthakhibadagi Manipur State Power Distribution Company Limited MSPDCL da chauna deficit chatle Erang asina maram moidaga Kangpokpi Churachandpur na chingba district singda mai Kotlaga Sijinnabagi Chang hanadagi angakko phangna hengatkre MSPDCL dagi phangba pawgi matungina de Manipur da haukiba kumjali singani kunithoi gi April tha dagi chahi asigi March tha phawbagi manungda electricity gi oina revenue punna crore chamri ga humbudra ga taret karakhe masi tha amada changsatta crore kunthra ga manga dagi nanifu phawbani haide adum oinamak Manipur da haukiba me ahum dagi Kanglup ki Erang ase thorakhiba Erang asina maram oiraga internet servicing thingjankhibana online payment gi khudong chaba ningthina leiraktabadagi tha amada MSBDCL na state pumbagi oina lupa crore kundagi kun manga phawbagi changda revenue lakle asumna tha khudingi lupa crore tara dagi tara manga phawbagi changda company asida deficit chatle Manipur gi chingi lamsing maruwaina Churachandpur amadi Kangpokpi na chingba Erang asigi sapu khara hena nangliba mafam sing asida de revenue khonggatpagi chang asi ka hena Hanthakhre loina na mai Kotlaga Sijinnabagi chang na angakpa phangna hengatkhre masigi mayek laraba khudam haibabu Erang mamangda lauramba maigi chang adu district sing asida adumak laure adubu hana tha amada Churachandpur gi oina electricity dagi revenue lupa crore ani dagi ahum phawba laklamba adu haujikti crore ama phawba yauraktre loina na Kangpokpi district ki oina lupa lak marfurom laklamba adu haujikti lupa lak tara kundagi hena lakpa ngamdre masi Erang asina maram oiraga miyamna mai Kotlaga sijinnakhiba amade internet ki facility fangnakidabadagi research loikraba matungda research hapagi mahutta meter bypass tawraga mai sijinnakibadagi oigane hairiba Churachandpur amasung Kangpokpi district asigi electricity ki consumer chada marfu draromde prepaid meter box ki khuthangda mai sijinnaba haukrabane